ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯐꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12 ꯂꯥꯛꯀꯗꯧꯔꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ngasi chayol gi rasi fol asi so adumak mes rasi fol dagi haujare hairaga mathang manaw naina adumak bijara kanda aroi bida min rasi fol lokasaraga losin jagadawani aduga rasi fol kodima ki oina mahusa gumna tangkak ani thok na thamjabagi mawongda ngasi ki tangkak ta tang 12 dagina lakadori bat tang 13 miyamna valentine day haiduna pakhang le sabi singna khorang ngai rebe numit asi fawbugi ama aduga lemhoriba tang 15 dagina tang 19 fawbagi ama hamjaraba matungda rasifol khudimaki oina mapung oina haksangi mahai masingi aduga pakhang lesabi singi fol kari kari leri habado kudol tamjaraga losin jagadabani ngasi gi sayul gi rasifol ase kudol tamjajingi mangoina na ai isamaki oina yamna nungaijaba video mati amatang paudom jage madudi ngarang asi habidi February gi tang 13 sida aina miyam da yam tattana miyam gi seba amoina uhunjaba Phytolife company da khwaidagi mi yamna anaba phalakhiba loina na matam kuina angang yawba ngamamdaba kya Phytolife company gi hidak sar kanda angang yawrokhiba aduna maram oraga senthok lambi lejadaba kya senthok lambi piba ngamakhiba Phytolife company multi-level marketing MLM gi company sina ai samakpo company sigi oiba manager oina recognize to bibagi numit adugi yamna nungairaba pungpham adugi video mate amtang yamda uhanjage waro biroi hariba video sigi mapung phaba sigi chayol gi rasifol sigi matungda muk miyamda kudol tamjarak ngambra yengjage ngasigi oinadi hojiki oinadi mapung phadraga su aigi oina nungai jaba mikup ado mati amatang miyamda uhun janingduna miyamda share tawjabani miyeng tamina si aduga makha tarakoda chayol gi rasifol paikhatjaraki kudol tamjage miyeng tamina siko
Okay, mayam lakadoriba February ki tang tara mari Valentine Day ga mari lenana matam kuinagi mamangdagi hona pakhang lesabi kaya ngaiduna laklaba numit asigi damakta mangjawnana channel asigi maikai dagi yaifu mangol pijeri amadi chayol gi rasi fall sidasu pakhang lesabi singi fall da afaba yaifaba ngakta oirakpa oirasnu haibagi wafam ase channel asigi maikai dagi thamjari hujikti chayol gi rasi fall kudul tamjarge अहानबद मेस राशिफल की ओइना तांग तरानी थोइदगिना तरा मरी फावबगी मनुंगदा मिंगोंदा लेखिब सेल फंगनी सुबनो मकानगनी वनो ममाई फाकनी लमदा सत्प कायदे अनोब मरुप फंगनी लेकाई की थबक थरोमदा मतम मांगनी अदुगा लेमहोरिबा तांग तरा मंगादगिना तरा निपान फावबगी मनुंगदा लमदा सत्प कायदे पुंग इसै तोब कानगनी इमुंग मनुंग सेमगत सागतकनी हक्सांगी ओइनादि कायदे महैगी ओइनादि तल्ली अदुगा पाखंग लेसाबिसिंगी ओइनादि थुंगनगनी याम नुंगाइबा पाखंग लेसाबिसिंगी ओइनादि वैलेंटाइन डे सु लई अदुगा थुंगनसु थुंगनगदब मतम ओइरी अनि सुबदा लोकसगे ब्रेस राशिफल की ओइना तांग तरानी थोइदगिना तरा मरी फावबगी मनुंगदा वखल सरक सहिंग तोगनी सेल मखोंग पानगनी वखल ग थबक मानदे मीना चानबिगनी मरुपना येकनबो ओरकनी अदुगा करबारदा सेल मांगनी लिमोरिबा तांग तरा मंगादगिना तरा निपान फावबगी मनुंगदा पुंग इसै तौबगी matangda mingchat fango haibalai laitin ge thabak da pukning changani imung manung semjan sajali aduga sel di khara chingani haksangi oinadi kaide mahai gi oinadi fai aduga pakang na sabi singi oinadi haina singnagani ahum subada mithun rasifal gi oina tang tarani thoidagina tara mari fawbugi manungda pungi sei tobada sel fangani करबार तौबदा कानगनी लमदा चटपतदी कायदे अदुगा पम होंदो होंजिंदि खरा लेगनी मरुप यामगनी अदुगा लेमहोरिबा तांग तरा मंगादगिना तरा निपान फावबगी मनुंगदा मरी मता युमदा थुंगलगनी थौदोक यामगनी इमुंग मनुंग सेमगत सागली सेल मखोंग पाली हक्सांगी ओइनादि कायदे महैगी ओइनादि तल्ली अदुगा पाखंग लेसाबिसिंगी ओइनादि पाव फावदोकनै कर्कट राशिफल की ओइना तांग तरानी थोइदगिना तरा मरी फावबगी मनुंगदा अनौब नुंगाइबा पाव तागनी पुंग इसै तौबा लाइटिन की थबकता मिंचत फंगनी मीना चानबिगनी सा सन की करबारदा सेल मांगनी अदुगा लेमहोरिबा तांग तरा मंगादगिना तरा निपान फावबगी मनुंगदा लमदा चटप कायदे फम होंदो होंजिन तौगनी इमुंग मनुंग सेमजिन साजली अदुगा करबारददि सेल खरा चटकनी हक्सांगी ओइनादि कायदे महैगी ओइनादि कायदे पाखंग लेसाबिसिंगी ओइनादि हाइना सिंगनगनी सिंह राशिफल की ओइनादि तांग तरानी थोइदगिना तरा मरी फावबगी मनुंगदा नुंगाइबा पाव ताब फंगनी अनौब मरुप यामगनी मिंगोंदा लेखिबा सेल फंगनी जगोई इसै तौबा मिंचत फंगनी लीला ड्रामा साना खोनबा खरा पामजगनी लेमहोरिबा तांग तरा मंगादगिना तरा निपान फावबगी मनुंगदना लमदा चटप कायदे फम होंगी पोचै लेपसली असुंबा पामी हक्सांगी ओइनादि कायदे महैगी ओइनादि फै अदुगा पाखंग लेसाबिसिंगी ओइनादि नुक्तिगी पाव फावदोकनगनी कन्या राशिफल की ओइना तांग तरानी थोइदगिना तरा मरी फावबगी मनुंगदा लमदा चटली अनौब मरुप फंगनी इमुंग मनुंग शांति ओइगनी मरी मता युमदा थुंगलगनी करबार तौबा कानब खरा वातकनी फम होंगनी मीना चानगनी अदुगा तांग तरा मंगादगिना तरा निपान फावबगी मनुंगदा इमुंग मनुंग सेमजिन साजिनगनी मथौ चिनगनी थौदोक यामगनी लीला ड्रामा यावबा मिचत फंगनी हक्सांगी ओइनादि थबाक नुंगाइरोय महैगी ओइनादि कायदे पाखंग लेसाबिसिंगी ओइनादि थुंगनगनी तुला राशिफल की ओइना तांग तरानी थोइदगिना तरा मरी फावबगी मनुंगदा लमदा चटकनी फम होंगनी अनौब मरुप फंगनी मथौ चिनगनी कानदब मफमदा सेल थादगनी येकनब यामगनी लोइनना
ꯇꯥꯡ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯌꯦꯟ ꯀꯔꯕꯥꯔꯗ ꯁꯦꯜ ꯈꯔ ꯃꯥꯡꯒꯅꯤ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯕ ꯋꯥꯠꯂꯤ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯅꯕ ꯈꯔ ꯋꯥꯠꯂꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯃꯨꯛꯅꯒꯅꯤ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯥꯡꯕ, ꯄꯣꯠꯆꯩ ꯇꯥꯍꯧꯕ, ꯁꯥꯎꯅꯤꯡꯕ, ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯊꯤꯀꯥ ꯇꯧꯕ ꯁꯦꯜ ꯃꯥꯡꯒꯅꯤ, ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯒꯅꯤ, ꯂꯝꯗ ꯆꯠꯂꯤ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ, ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ, ꯀꯥꯟꯅꯗꯕꯗ ꯁꯦꯜ ꯆꯠꯂꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯙꯅꯨ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯃꯊꯧ ꯆꯤꯟꯒꯅꯤ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯀꯔꯕꯥꯔꯗ ꯁꯦꯜ ꯐꯪꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯀꯥꯒꯅꯤ, ꯃꯔꯤ ꯃꯇꯥ ꯌꯨꯝꯗ ꯊꯨꯡꯂꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯆꯥ ꯃꯁꯨ ꯃꯔꯤ ꯃꯇꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯊꯤꯀꯥ ꯇꯧꯕ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝ ꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯒꯅꯤ, ꯄꯣꯠ ꯆꯩ ꯂꯦꯞꯁꯤꯟꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯍꯩꯅꯤꯡꯗꯦ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯀꯨꯝꯚ ꯔꯥꯁꯤꯐꯜꯒꯤ ꯑꯣꯏꯅ ꯇꯥꯡ 12ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯑꯣꯏꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ, ꯋꯥꯅꯣꯝ ꯃꯥꯏ ꯄꯥꯛꯀꯅꯤ, ꯀꯥꯟꯅꯗꯕꯗ ꯃꯔꯨꯞꯇ ꯁꯦꯜ ꯆꯠꯀꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯜ ꯂꯧꯈꯠꯆꯒꯦ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 12ꯗꯒꯤꯅ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯀꯅꯤ, ꯄꯣꯠ ꯆꯩ ꯂꯦꯞꯁꯤꯟꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯋꯥꯅꯣꯝ ꯃꯥꯏ ꯄꯥꯛꯀꯅꯤ, ꯑꯗꯨꯒ ꯇꯥꯡ 15ꯗꯒꯤꯅ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯒꯅꯤ, ꯐꯝ ꯍꯣꯡꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯜ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯟꯖꯥꯗꯨ ꯌꯧꯔꯛꯂ ꯃꯥꯜꯂꯦ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ, ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯕꯣꯠ ꯀꯌꯥ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯔꯒ, ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯆꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯀꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯁꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ, ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯔꯒ, ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ꯫ ꯄꯤꯅꯕꯤꯔꯁꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫